ꯊꯦꯡꯖꯤꯜꯂꯛꯄꯗ ꯂꯩꯅꯥ ꯇꯨꯒꯦ ꯇꯧꯕꯅꯤ ꯇꯨꯒꯦ ꯇꯧꯕꯗꯨꯗ ꯃꯆꯤꯟꯗ ꯏꯃꯥ ꯍꯥꯏꯕ ꯋꯥꯍꯩꯁꯦ ꯊꯣꯛꯈꯤꯕꯅꯤ ꯈꯪꯍꯧꯗ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯅꯨꯄꯥꯗ ꯏꯉꯛ ꯉꯛꯅ ꯌꯦꯡꯂꯛꯏ ꯃꯩꯇꯩꯔꯣ ꯂꯩꯅꯥꯁꯨ ꯅꯨꯄꯥꯗꯨꯗ ꯐꯠ ꯌꯦꯡꯂꯛꯏ ꯍꯣꯏ ꯍꯥꯏꯕꯒꯨꯝꯅ ꯃꯀꯣꯛ ꯇꯞꯅ ꯅꯣꯝꯂꯛꯏ ꯅꯨꯄꯥꯗ ꯃꯣꯃꯣꯟ ꯅꯣꯛꯂꯒ ꯑꯣ ꯑꯩꯁꯨ ꯃꯩꯇꯩꯅꯤ ꯃꯤꯡꯅ ꯑꯍꯦꯟꯕ ꯑꯣ ꯁꯣꯝꯒꯤꯗꯤ ꯂꯩꯅꯥ ꯀꯧꯏ ꯐꯖꯩ ꯁꯛꯇꯪ ꯅꯪꯇꯅ ꯃꯤꯡꯁꯨ ꯂꯩꯅꯥ ꯅꯨꯄꯥꯗꯨꯗ ꯌꯦꯡꯂꯒ ꯀꯩ ꯍꯥꯏꯕ ꯑꯍꯦꯟꯕ ꯏꯈꯪ ꯈꯪꯉꯤ ꯍꯥꯏꯗꯣꯛꯂꯨꯔꯤꯕ ꯋꯥꯗꯣ ꯃꯁꯥꯅ ꯒ꯭ꯌꯥꯟ ꯇꯥꯖꯍꯧꯗ꯭ꯔꯦ ꯁꯠ ꯑꯃꯨꯛ ꯁꯦꯝꯗꯣꯔꯛꯏ ꯀꯩꯁꯨ ꯅꯠꯇꯦꯗ ꯃꯤꯡꯗꯣ ꯐꯖꯩ ꯍꯥꯏꯕ ꯑꯗꯣ ꯅꯪꯁꯨ ꯁꯤꯗ ꯊꯕꯛ ꯌꯥꯎꯕ꯭ꯔꯣ ꯍꯣꯏ ꯅꯍꯥꯟꯒꯩꯗꯤ ꯎꯗꯦꯅ ꯁꯣꯝꯁꯨ ꯎꯗꯤꯌꯦ ꯃꯩꯇꯩ ꯃꯁꯦꯟ ꯊꯦꯡꯅꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯂꯩꯅꯥ ꯈꯨꯗꯥꯡ ꯒꯥꯔꯤꯗꯣ ꯍꯥꯏꯐꯦꯠ ꯊꯥꯡꯒꯠꯇꯨꯅ ꯌꯦꯡꯉꯤ ꯍꯣꯏ ꯍꯌꯦꯡ ꯑꯃꯨꯛ ꯊꯦꯡꯅꯔꯁꯦ ꯑꯩ ꯊꯦꯡꯈ꯭ꯔꯦ ꯑꯍꯦꯟꯕꯁꯨ ꯃꯀꯣꯛ ꯅꯣꯝꯂꯛꯏ ꯍꯣꯏ ꯂꯩꯅꯥꯗꯣ ꯃꯥꯡ ꯊꯥꯗꯨꯅ ꯒꯝ ꯒꯝ ꯆꯠꯈ꯭ꯔꯦ ꯑꯍꯦꯟꯕꯁꯨ ꯂꯩꯅꯥꯕꯨ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯤ ꯃꯆꯤꯟꯗꯨꯁꯨ ꯌꯥꯝꯅ ꯃꯌꯦꯛ ꯇꯞꯅ ꯁꯦꯡꯐꯥꯠꯇꯅ ꯁꯣꯜꯂꯤ ꯄꯤꯁꯨꯝ ꯑꯅꯤꯗꯣ ꯁꯨꯛꯆꯤꯟꯅꯗꯨꯅ ꯂꯩꯅꯥ ꯍꯥꯏꯕ ꯋꯥꯔꯒꯗ ꯂꯩꯕ ꯌꯥꯕ꯭ꯔꯥ ꯍꯥꯏꯕ ꯋꯥꯍꯪꯁꯦ ꯍꯪꯗꯨꯅ ꯆꯍꯤ ꯀꯌꯥꯁꯦ ꯍꯣꯠꯅꯔꯛꯈꯤꯕꯅꯤ ꯍꯣꯠꯅꯔꯒꯕꯨ ꯃꯍꯩ ꯐꯪꯗꯕ ꯍꯧꯅꯕ꯭ꯔꯥ ꯍꯣꯠꯅꯖꯃꯟ ꯃꯍꯩ ꯌꯥꯜꯂꯛꯂꯕꯅꯤ ꯑꯍꯣꯡꯕ ꯀꯌꯥ ꯑꯃꯅꯤ ꯆꯍꯤ ꯈꯔꯁꯤꯗ ꯂꯥꯛꯂꯤꯕ ꯑꯗꯨꯕꯨ ꯅꯤꯡꯉꯝꯗꯕ ꯑꯃꯗꯤ ꯑꯗꯨꯃꯛ ꯂꯩꯔꯤ ꯉꯁꯤꯁꯨ ꯆꯍꯤ ꯀꯌꯥꯒꯤ ꯃꯃꯥꯡꯗ ꯂꯩꯈꯤꯕ ꯅꯤꯡꯁꯤꯕꯗꯣ ꯊꯃꯣꯏꯗ ꯃꯐꯝ ꯆꯥꯅ ꯊꯝꯈ꯭ꯔꯕꯤ ꯃꯍꯥꯛꯇꯣ ꯀꯥꯎꯗ꯭ꯔꯤ ꯉꯁꯤꯁꯨ ꯔꯤꯁꯤ ꯉꯁꯤꯗꯤ ꯃꯄꯨꯡ ꯐꯥꯔꯤ ꯍꯣꯡꯂꯤ ꯃꯄꯥꯜꯊꯣꯡꯒꯤ ꯑꯣꯏꯕ ꯃꯁꯛ ꯃꯑꯣꯡꯗꯤ ꯐꯤꯖꯦꯠꯇ ꯁꯕꯥꯟꯗ ꯇꯧꯊꯣꯔꯛꯄꯗ ꯂꯝꯆꯠꯇ ꯃꯁꯛꯁꯨ ꯈꯔꯗꯤ ꯆꯦꯟꯖ ꯇꯧꯏ ꯍꯦꯛ ꯎꯕꯗꯗꯤ ꯃꯁꯛ ꯍꯣꯡꯕꯃꯛꯇꯤ ꯑꯣꯏꯗꯦ ꯑꯗꯨꯕꯨ ꯑꯍꯣꯡꯕ ꯑꯃꯠꯇ ꯂꯩꯇꯕ ꯍꯥꯏꯕꯗꯨꯗꯤ ꯊꯃꯣꯏꯗ ꯇꯥꯈꯤꯕ ꯃꯤꯁꯛ ꯑꯗꯨꯒꯤ ꯃꯃꯤꯗꯨ ꯈꯛꯇꯅꯤ ꯀꯨꯏꯔꯕꯒꯤ ꯇꯨꯡꯗ ꯔꯤꯁꯤ ꯉꯁꯤꯗꯤ ꯆꯥꯅꯕ ꯃꯔꯨꯞꯀꯤ ꯃꯅꯥꯛꯇ ꯕꯥꯏꯛ ꯑꯃ ꯊꯧꯔꯒ ꯂꯥꯛꯏ ꯌꯨꯝꯗ ꯍꯦꯛ ꯆꯪꯉꯛꯄꯒ ꯃꯔꯝ ꯈꯪꯗ ꯅꯨꯡꯁꯤꯕ ꯐꯥꯎꯖꯕꯅꯤ ꯌꯨꯝꯁꯤꯅꯅꯤ ꯃꯥꯕꯨ ꯃꯤ ꯑꯣꯏꯅꯕ ꯁꯦꯝꯕꯤꯔꯛꯄ ꯃꯄꯥ ꯂꯩꯇ꯭ꯔꯕ ꯃꯆꯥ ꯑꯣꯏꯔꯕꯁꯨ ꯃꯄꯥ ꯑꯃꯒꯤ ꯊꯧꯗꯥꯡ ꯆꯞ ꯆꯥꯅ ꯂꯧꯗꯨꯅ ꯔꯤꯁꯤꯕꯨ ꯌꯦꯡꯁꯤꯟꯕꯤꯔꯛꯄꯅꯤ ꯍꯔꯤꯁꯀꯤ ꯕꯕꯥꯅ ꯁꯨꯃꯥꯡꯗ ꯒꯥꯔꯤꯗꯨ ꯈꯥꯝꯂꯒ ꯀꯧꯏ ꯕꯕꯥ ꯏꯃꯥ ꯑꯃꯨꯛꯈꯛ ꯀꯧꯕꯗ ꯃꯥꯡꯒꯣꯜꯖꯥꯎ ꯈꯥꯕꯩ ꯑꯃ ꯄꯥꯏꯔꯒ ꯈꯨꯗꯩ ꯍꯪꯒꯥꯝ ꯃꯄꯥꯜ ꯃꯆꯨꯗꯨꯒ ꯍꯥꯊꯨ ꯍꯥꯊꯨ ꯆꯦꯟꯊꯣꯔꯛꯏ ꯏꯆꯥ ꯂꯥꯛꯂꯦꯗꯅ ꯔꯤꯁꯤ ꯅꯣꯛꯂꯒ ꯀꯩꯅꯣ ꯕꯕꯥ ꯇꯧꯕꯤꯔꯤꯁꯤꯅ ꯍꯩꯠ ꯏꯆꯥ ꯂꯥꯛꯀꯅꯤ ꯍꯥꯏꯕꯗꯨꯗ ꯉꯥ ꯊꯣꯡꯂꯤꯅꯤꯅꯦ ꯅꯃꯥꯗꯒ ꯊꯣꯡꯒꯟꯗꯕꯅꯤ ꯏꯄꯥꯅ ꯊꯣꯡꯂꯤꯕꯅꯤ ꯆꯪꯉꯣꯂꯣ ꯃꯥꯡꯒꯣꯜꯗ ꯀꯥꯔꯛꯂꯤ ꯔꯤꯁꯤꯗꯣ ꯈꯨꯗꯩ ꯃꯆꯨꯁꯤꯒ ꯌꯪ ꯑꯣꯏꯊꯣꯛꯑꯝꯃꯦ ꯕꯕꯥꯁꯦ ꯋꯥꯈꯜꯅꯕꯨ ꯅꯧꯔꯕꯗꯤꯅꯦ ꯆꯍꯤꯅꯒ ꯁꯛ ꯊꯤꯍꯟꯕ ꯌꯥꯄꯣꯠꯇꯦꯅꯦꯍꯦ ꯐꯖꯔꯒ ꯑꯗꯨꯝ ꯂꯩꯕꯅꯤ ꯔꯤꯁꯤꯁꯨ ꯅꯣꯛꯏ ꯊꯕꯛ ꯆꯤꯟꯖꯕ ꯍꯤꯔꯣꯗꯨꯗꯤ ꯂꯩꯇ꯭ꯔꯣ ꯄꯥꯕꯣ ꯂꯩꯕꯅꯤ ꯏꯁꯧ ꯂꯥꯡꯈꯤꯕꯁꯤꯅ ꯑꯃꯨꯛꯇꯣꯏꯕ ꯃꯇꯨ ꯊꯤꯖꯤꯜꯂꯣ ꯍꯥꯏꯕꯁꯨ ꯌꯥꯗꯦꯗꯣ ꯅꯪ ꯊꯤꯗ꯭ꯔꯤꯉꯩ ꯊꯤꯔꯣꯏꯌꯦ ꯃꯥꯁꯨ ꯅꯪꯁꯨ ꯏꯕꯣ ꯋꯥ ꯈꯪꯃꯟꯗꯦꯍꯦ ꯔꯤꯁꯤ ꯅꯣꯛꯂꯝꯕ ꯃꯤꯅꯣꯛꯇꯣ ꯍꯟꯖꯤꯟꯈ꯭ꯔꯦ ꯕꯕꯥ ꯃꯇꯝ ꯈꯔꯗꯤ ꯂꯩꯈꯤꯒꯦ ꯃꯄꯥꯁꯨ ꯈꯪꯉꯤ ꯔꯤꯁꯤꯒꯤ ꯋꯥꯈꯜ ꯍꯥꯏꯖꯕꯒꯤ ꯋꯥꯅꯤ ꯅꯨꯡꯉꯥꯏꯕ ꯅꯠꯇꯦ ꯆꯪꯉꯣ ꯃꯥꯒꯤ ꯀꯥꯗ ꯂꯩꯕꯅꯤ ꯏꯄꯥꯁꯨꯅꯦ ꯍꯦꯟꯖꯥꯡꯁꯦ ꯂꯣꯏꯁꯤꯟꯈꯤꯒꯦ ꯍꯣꯏ ꯍꯥꯏꯗꯨꯅ ꯔꯤꯁꯤ ꯍꯔꯤꯁꯀꯤ ꯀꯥꯗ ꯆꯪꯉꯛꯏ ꯐꯃꯨꯡꯗ ꯂꯣꯡ ꯍꯤꯞꯂꯒ ꯅꯣꯛꯃꯤ ꯋꯥꯔꯤ ꯇꯧꯔ ꯂꯩꯔꯝꯃꯤ ꯐꯣꯟꯗ ꯔꯤꯁꯤ ꯂꯥꯛꯂꯤꯕꯒꯗꯣ ꯎꯗꯦ ꯊꯕꯛ ꯌꯥꯝ ꯆꯤꯜꯂꯦ ꯍꯥꯏꯗꯣ ꯆꯨꯝꯃꯦꯗꯅ ꯍꯔꯤꯁ ꯐꯠ ꯌꯦꯡꯂꯛꯏ ꯗꯤꯋꯥꯟꯖꯥꯎ ꯂꯥꯛꯄꯤꯔꯦꯗꯅ ꯎꯒꯦꯒ ꯐꯪꯗ꯭ꯔꯤ ꯃꯤꯗꯤ ꯅꯩꯈꯤꯕꯗꯩ ꯔꯤꯁꯤ ꯍꯔꯤꯁꯀꯤ ꯃꯅꯥꯛ ꯐꯝꯊꯗꯨꯅ ꯇꯞꯅ ꯍꯥꯏꯔꯛꯏ ꯚꯥꯏ ꯆꯍꯤꯁꯦ ꯌꯥꯝꯃꯤ ꯃꯥꯒ ꯎꯅꯔꯛꯇ꯭ꯔꯤꯁꯦ ꯇꯁꯦꯡꯅ ꯃꯥꯕꯨ ꯑꯩ ꯀꯥꯎꯈ꯭ꯔꯕ꯭ꯔꯥ ꯑꯁꯨꯛ ꯁꯥꯡꯕ ꯃꯇꯝꯁꯦ ꯄꯥꯟꯗꯝ ꯑꯃꯗ ꯃꯥꯕꯨꯁꯤ ꯅꯤꯡꯁꯤꯡꯂꯒ ꯑꯩ ꯍꯣꯠꯅꯗꯨꯅ ꯂꯥꯛꯄꯅꯤ ꯄꯥꯟꯗꯝꯗꯨꯗꯤ ꯐꯪꯂꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯅ ꯃꯥꯅ ꯀꯗꯥꯏꯗꯅ ꯂꯩꯔꯤꯁꯦ ꯈ꯭ꯋꯥꯏ ꯂꯨꯔꯤꯁꯦ ꯃꯅꯤꯄꯨꯔꯗ ꯂꯩꯇꯦ ꯏꯇꯨꯒ ꯕꯦꯡꯒ꯭ꯂꯣꯔꯗ ꯅꯍꯥꯟꯒꯩ ꯃꯥꯒꯤ ꯋꯥ ꯄꯟꯕꯗ ꯌꯥꯗꯕꯗꯨꯅ ꯑꯩ ꯀꯩꯁꯨꯝ ꯍꯥꯏꯕꯤꯗꯕꯅꯤ ꯐꯣꯟ ꯅꯝꯕꯔꯁꯨ ꯄꯤꯒꯦ ꯅꯪꯅꯕꯨ ꯌꯥꯔꯦ ꯃꯥꯒ ꯎꯅꯔꯒꯦ ꯍꯥꯏꯔꯗꯤ ꯂꯣꯠꯄꯗꯨ ꯀꯨꯏꯃꯜꯂꯤ ꯅꯪꯅ ꯂꯥꯞꯊꯣꯛꯆꯕꯅꯤ ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯃꯣꯏ ꯐꯦꯃꯤꯂꯤꯗꯨꯅ ꯃꯔꯣꯜ ꯑꯃ ꯀꯔꯤ ꯂꯥꯏꯅ ꯁꯥꯔꯛꯄꯅꯣ ꯈꯪꯗꯦ ꯍꯧꯖꯤꯛꯐꯥꯎ ꯁꯤꯕ꯭ꯔꯥꯖ ꯇꯧꯔꯤ ꯍꯥꯏꯅꯦ ꯚꯥꯏ ꯃꯥꯕꯨ ꯁꯤꯕ꯭ꯔꯥꯖꯀ ꯄꯥꯎ ꯐꯥꯎꯅꯔꯝꯒꯗ꯭ꯔꯥ ꯐꯥꯎꯅꯗ ꯃꯥꯜꯂꯤꯗ ꯑꯦꯂꯤꯅꯥꯅ ꯍꯥꯏꯕꯗꯗꯤ ꯅꯍꯥꯟ ꯃꯩꯇꯩ ꯅꯨꯄꯥ ꯑꯃ ꯊꯦꯡꯅꯩ ꯋꯥꯔꯤꯒ ꯁꯥꯟꯅ ꯃꯥꯜꯂꯤ
ꯑꯗꯣ ꯂꯩꯅꯥꯒꯤ ꯋꯥꯗꯣ ꯉꯥꯏꯈꯣ ꯅꯩꯕ ꯌꯥꯕ ꯃꯇꯝ ꯌꯧꯔꯛꯂꯝꯅꯤꯀꯣ ꯃꯣꯏ ꯃꯄꯥꯝꯆꯥꯗꯣ ꯅꯈꯨꯠ ꯆꯠꯂꯕꯨ ꯑꯣꯠꯂꯣ ꯑꯝꯇ ꯇꯥꯈꯠ ꯁꯅꯥꯁꯤꯡꯗꯣ ꯑꯩꯁꯨ ꯃꯤꯇꯤꯡ ꯂꯩ ꯊꯕꯛ ꯌꯥꯝꯃꯤ ꯌꯨꯝꯗꯁꯨ ꯊꯕꯛꯀꯤ ꯊꯕꯛ ꯉꯥꯛꯇꯅꯤ ꯌꯥꯔꯦ ꯌꯨꯝꯒꯤꯗꯨ ꯇꯣꯛꯑꯣ ꯍꯤꯒꯥꯃꯥꯏ ꯇꯧꯔꯛꯀꯅꯨ ꯂꯣꯏꯁꯤꯜꯂꯣ ꯊꯕꯛ ꯑꯃ ꯆꯠꯂꯨꯁꯦ ꯀꯥꯏꯗ ꯁꯤꯂꯩ ꯍꯣꯇꯦꯜꯗ ꯀꯩꯗꯧꯔꯨꯗꯣꯏꯕ ꯊꯕꯛ ꯍꯥꯏꯁꯦ ꯇꯥꯗ꯭ꯔꯣ ꯆꯥꯛ ꯆꯥꯔ ꯆꯠꯁꯦ ꯄꯥꯕꯨꯡꯅ ꯇꯧꯔꯤ ꯃꯌꯥꯝꯁꯦ ꯉꯁꯥꯏꯗꯩꯅꯤ ꯅꯪ ꯂꯥꯛꯀꯅꯤꯅ ꯌꯥꯝ ꯋꯥꯖꯔꯕꯅꯤ ꯔꯤꯁꯤ ꯐꯝꯂꯝꯕꯗꯩ ꯍꯧꯒꯠꯂꯒ ꯕꯥꯔꯨꯝ ꯆꯪꯉꯣ ꯌꯥꯔꯦ ꯅꯅꯥꯀꯣꯡꯗꯣ ꯄꯠꯂꯅꯤ ꯃꯆꯤꯡ ꯐꯠꯇꯕ ꯑꯣꯜꯂꯤꯀꯥꯟꯗ ꯅꯇꯨ ꯃꯥꯡꯈ꯭ꯔꯒ ꯃꯤꯒꯤ ꯂꯞ ꯁ꯭ꯇꯣꯔꯤꯗ ꯀꯜꯂꯛꯄꯤꯔꯛꯀꯅꯨ ꯆꯠꯂꯣ ꯁ꯭ꯋꯥꯏꯗ ꯑꯗꯨꯗꯤ ꯀꯥꯏꯅꯔꯣ ꯅꯪꯒꯤꯗꯨꯁꯨ ꯍꯣ ꯐꯅ ꯁꯦꯝꯖꯤꯜꯂꯁꯨ ꯀꯥꯟꯅꯔꯔꯣꯏ ꯃꯔꯥ ꯇꯥꯈ꯭ꯔꯕ ꯅꯨꯡꯁꯤ ꯃꯔꯤꯅꯤ ꯐꯨꯛꯄ ꯉꯝꯃꯔꯣꯏ ꯔꯤꯁꯤ ꯃꯀꯣꯛ ꯏꯜꯂꯒ ꯑꯣ ꯌꯥꯔꯦ ꯊꯦꯡꯈꯤꯅꯤ ꯇꯤꯀꯦꯠꯁꯨ ꯀꯛꯂꯨꯗꯣꯏꯅꯤ ꯀꯔꯤꯒꯤ ꯇꯤꯀꯦꯠ ꯀꯗꯥꯏꯗ ꯑꯃꯨꯛ ꯆꯠꯇꯣꯔꯒꯦ ꯀꯣꯟꯅ ꯈꯪꯉꯣ ꯁꯤꯗꯤ ꯑꯔꯣꯟ ꯑꯊꯨꯞꯀꯤ ꯊꯕꯛꯁꯦ ꯀꯌꯥꯝ ꯀꯨꯏ ꯇꯧꯈꯤꯗꯣꯔꯤꯅ ꯅꯇꯨꯒ ꯂꯣꯟꯅ ꯊꯤꯔꯝꯗꯧ ꯃꯥꯜꯂꯦ ꯅꯪꯁꯦ ꯃꯄꯥꯟꯂꯣꯝꯗ ꯌꯥꯝ ꯇꯣꯏꯅ ꯆꯠꯂꯦꯕ ꯖꯥꯇꯤꯅꯗꯕꯤ ꯂꯧꯔꯒꯅꯦ ꯆꯥꯔꯣꯜ ꯁꯨꯔꯣꯜꯒ ꯁꯟꯇꯣꯛꯂꯕ꯭ꯔꯣ ꯀꯤꯕꯨ ꯀꯤꯅꯤ ꯑꯩꯗꯤ ꯅꯪꯁꯦ ꯍꯣꯏ ꯑꯗꯨꯅ ꯏꯆꯥ ꯏꯁꯨꯁꯨ ꯃꯌꯥꯝꯗꯣ ꯌꯦꯡꯁꯤꯟꯕ ꯑꯃꯨꯛ ꯆꯠꯄꯤꯔꯤꯕ ꯕꯤꯍꯥꯔꯗꯅꯦ ꯍꯟꯗꯛꯅ ꯃꯊꯪꯅ ꯖꯝꯃꯨ ꯀꯥꯁꯃꯤꯔꯗ ꯆꯠꯀꯅꯤ ꯈꯔ ꯐꯒꯗ꯭ꯔꯥ ꯈꯟꯕꯅꯤ ꯊꯥꯏꯅꯒꯤ ꯁ꯭ꯇꯥꯏꯜꯗꯣ ꯑꯃꯨꯛ ꯍꯟꯖꯤꯜꯂꯦ ꯐꯠ ꯕꯣꯏ ꯑꯣꯜꯂꯕ꯭ꯔꯣ ꯅꯍꯧꯅꯅ ꯑꯃꯨꯛ इनबोर्न क्वालिटीने हाइड्रो अइना टैलेंट से लेन मांगहनबा याब्रो नुपी मयामनो कुतान तानरा कानसिदा ऋषिना लेमथोक लेगद्रो हौजिति विटामिन आर मरांग कहन भावरकलदौनी कुइरे अइना रिसोलॉजी थादोरकलिसे अमुक हौरगे वादु हाइरमलगा थवा सादा कादुदै थोखरे ऋषितो वायरस की इरासे पामदि पामजे हेना नाइदि चही मतांगदुगा फ्लड का तौरकलदी पअरवे हाइजरिबा हौजिति थाइना क्लास 12 की इरादो नत्रेदो चही फनेम हापचिल्लमनेब खुद अमत थेंपीगद्रा अमदसु चटना चटना लाउरमी रेशियोलॉजी रिमेन्स फॉरएवर एवरग्रीन हंदक्ति हरिस तुमिन लेहौरे मखागा तारुद्रे हंद्रे अनिदो ngasisu ngauba chak saminaraga maruf anido hotel da lagle pung 13 kare helakpada ngairi floor marini hotel do staff aduki matik yami party tawfam oina hall achobam su thammi लेखम चाफम ओइना सूरे सेल चंगना सेमबनी बिल्डिंग दुगे हेक थंगना स्टोर चौबम सुलेरी ऋषि हरिस के स्टोर मनुंगदुदा चंगकलगा चानबा खरा येंगी सुम लाकपदा आइसक्रीम थंफम दु उरकले ऋषिना हेकोबदा मागी बेम दु उरई आइसक्रीम पियो हाइबा खंजेल दसो नहौना नक्तारई चंगसिलगा अम्मा लौवी आइसक्रीम दो मयामदगी ऋषि मुन्ना येंगलगा नोमी तौरी चिंबालदो मिकुप्तदा हर्ष की खंजलदा कनागुंबा अमगा खन्नबगी खंजल तारकपदा ऋषि मफमदुदा थोरई नोंगलेनगा सिब्रास का लेरंबदो ऋषिना उरे हर्षना इयामबसे हुइगी एकता चमानैसे कैगिनो अवु चिक्के तौइने नोंगलेनना नमितु उद्रो नंगे अइने लैरिबा चानबा मयामसे नंगने सिनब्रो हा इयामबा अइसु चुमना लाक्चबनी इयामबसु सोइबदगी खुत्तगी नाथकिबो ओइरमनी पोतो मखा तारकले ऐसु लाकपगा मपा चानबगी सोइदने खसक्तनी खोंगना थेंकिबा चुमना हाइनबा याइन इयामबा खुद हान हेक्ता यावबदि नुंगाइते हाइबनी ऋषि हरिस की मनाक चंगसिलगा केदोंनरगे सिब्राज ऋषि उबदा ngai नोंगलेन सु ऋषि दि मसक मुन्ना खंगमना काउद्रे कुइने उरुद्रगा उबसिदा ngaghlap tawi adobo matamdugi napaldo halandri kariena dun hairi आइसक्रीम yen ba hero sabadu natro nangbo manida हाय नपाराय खोइद मिनाय ओरमबदो हिंगलिबो अहल फन ओइख्रबदाइने वादो हिक हाइबा लोइबगा उसितन नोकलिबा नोंगलेनी ममाइदा सापोक केतन थिंजिलई मनातोन नाहि ताइ नोंगलेन खुद थारकपदा नोंगलेन सु सावदना मखुद हनगे तौबदा ऋषिना मखुद ताफाइ मिनाय असिंगबसे कनानो हाइबा ताओरो निकुपसिदा खनरकपदा सिक्युरिटी अनि चेंसिलई स्टोर मनुंगे स्टाफ सिंगदु लोइनी यिंगने ऋषि ngасai हरिसना मखोंगना सोखी हाइबगी मरै तौरमबदुदा अचापतुगु चपमानबम लौरगा नोंगलेनगी मखुत्ता पहलि अदुगा ऋषि सु करिमना दुन हाइरई फ्री दे पीरबने चलो यारे सिपुतोक्रो हरिसना अमु पोट लेबा लाकपा कस्टमर दा सुमाइन ताथोरे काइना न्यूज़पेपर दा हालप के खनगनुको मफम से सीसीटीवी कैमरा गाक्तनी नंगना ngасai तौकिबा मयाम दो रेकॉर्ड लोइ ले नंगना दुम लानगनी लवाई मचा सुम ममिंग लेबा मफम सिदा चंगकलगा अफाउ सादना मपु मसा खंगना वा ngango khangaba नोंगलेन गा सिब्रास का मपादा पुथोखरे ngak lebaga ऋषि सु थोलई लेरमि अनि दसु लेपतना
ꯔꯤꯁꯤ ꯅꯣꯡꯂꯦꯟꯗ ꯌꯦꯡꯅ ꯈꯨꯗꯥꯡꯗꯣ ꯍꯥꯏꯐꯦꯠ ꯊꯦꯛꯑꯝꯂꯝꯂꯒ ꯍꯣꯇꯦꯜ ꯕꯤꯜꯗꯤꯡꯗꯨꯗ ꯆꯪꯈ꯭ꯔꯦ ꯑꯃꯨꯛ꯫ ꯁꯤꯕ꯭ꯔꯥꯖ ꯃꯀꯣꯛꯇꯨꯗ ꯋꯥꯍꯪ ꯃꯌꯥꯝ ꯑꯃ ꯍꯪꯂꯤ꯫ ꯔꯤꯁꯤꯒꯤ ꯋꯥꯐꯝ ꯇꯣꯉꯥꯟꯅ ꯊꯝꯈ꯭ꯔꯒ ꯂꯩꯅꯥꯒꯤꯔꯣꯝꯗ ꯈꯜꯂꯛꯏ ꯃꯀꯣꯛꯇꯨꯗ꯫ ꯐꯠꯇꯕꯅꯤ, ꯐꯠꯇꯕ ꯋꯥꯈꯜꯅ ꯍꯥꯟꯅ ꯃꯥꯡꯊꯩ꯫ ꯔꯤꯁꯤꯅ ꯇꯧꯔꯛꯂꯤꯕ ꯃꯌꯥꯝꯗꯣ ꯃꯈꯣꯏꯅ ꯂꯥꯜꯂꯨꯕꯒꯤꯅꯤ ꯍꯥꯏꯕꯗꯤ ꯃꯁꯥꯅ ꯈꯪꯖꯗ ꯃꯈꯣꯏꯅ ꯉꯝꯍꯧꯗꯕꯒꯤ ꯑꯁꯥꯛꯄ ꯊꯃꯣꯏꯗꯨ ꯄꯨꯗꯨꯅ ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯦ꯫ ꯅꯨꯃꯤꯗꯥꯡ ꯁꯤꯕ꯭ꯔꯥꯖ ꯃꯄꯥꯗ ꯄꯥꯎ ꯄꯨꯝꯕ ꯍꯥꯏꯔꯝꯃꯤ꯫ ꯃꯕꯨꯛ ꯐꯠꯇꯕ ꯑꯁꯥꯎꯔꯝ ꯄꯥꯝꯕ ꯃꯄꯥꯅꯤ꯫ ꯔꯤꯁꯤꯒ ꯊꯦꯡꯅꯔꯛꯄꯒꯤ ꯄꯥꯎꯗꯨ ꯇꯥꯔꯕꯗ ꯁꯅꯥꯖꯥꯎꯕ ꯂꯨꯍꯣꯡꯕ ꯊꯨꯖꯤꯟꯅꯕ ꯍꯥꯏꯈ꯭ꯔꯦ꯫ ꯆꯍꯤ 5 ꯍꯦꯟꯅ ꯎꯈꯤꯗ꯭ꯔꯕ ꯃꯤꯁꯛ ꯑꯗꯨ ꯊꯣꯛꯂꯛꯂꯦ ꯈꯪꯂꯕꯗꯤ ꯂꯩꯅꯥꯁꯨ ꯁꯣꯏꯗꯅ ꯊꯤꯔꯛꯂꯅꯤ ꯍꯥꯏꯕ ꯈꯪꯉꯤ꯫ ꯂꯨꯍꯣꯡꯅꯕꯒꯤꯗꯃꯛ ꯃꯅꯤꯕꯥꯕꯨ ꯃꯥꯡꯒꯣꯜ ꯀꯥꯈ꯭ꯔꯦ ꯂꯩꯅꯥꯒꯤ ꯌꯨꯝꯗ꯫ ꯁꯤꯕ꯭ꯔꯥꯖꯀꯤ ꯃꯄꯥꯅ ꯍꯥꯏꯕ ꯂꯥꯛꯄꯒꯤ ꯄꯥꯎ ꯑꯗꯨ ꯕꯦꯡꯒ꯭ꯂꯣꯔꯗ ꯂꯩꯅ ꯂꯩꯅꯥꯒꯤ ꯃꯅꯥꯀꯣꯡ ꯌꯧꯍꯟꯗꯦ꯫ ꯃꯕꯨꯡ ꯑꯍꯟ ꯅꯤꯡꯊꯦꯝꯁꯨ ꯋꯥ ꯉꯥꯡꯗ꯭ꯔꯦ꯫ ꯃꯄꯥꯕꯨꯡꯅ ꯁꯤꯜꯂꯤꯕꯗꯨꯗ ꯌꯥꯕ ꯇꯥꯕꯅꯤ꯫ ꯌꯥꯅꯤꯡꯗꯦ ꯍꯥꯏꯅ ꯃꯥꯅ ꯀꯟꯅ ꯃꯔꯩ ꯇꯧꯕ ꯌꯥꯕ ꯅꯠꯇ꯭ꯔꯦ ꯃꯇꯥꯡꯁꯤꯗ꯫ ꯃꯆꯥ ꯃꯃꯧ ꯑꯣꯏꯖꯒꯦ ꯍꯥꯏꯅ ꯌꯨꯝꯗ ꯂꯥꯛꯇꯨꯅ ꯍꯥꯏꯔꯔꯕꯗ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯂꯩꯅꯥ ꯃꯥꯒꯤ ꯊꯕꯛ ꯂꯣꯏꯔꯒ ꯑꯦꯄꯥꯔꯠꯃꯦꯟꯇ ꯍꯟꯅꯕ ꯊꯣꯛꯂꯛꯄꯗꯅꯤ ꯑꯍꯦꯟꯕꯅ ꯀꯧꯗꯨꯅ ꯇꯥꯟꯅꯔꯛꯏ꯫ ꯂꯩꯅꯥ, ꯑꯝꯇ ꯉꯥꯏꯈꯨꯋꯣ꯫ ꯂꯩꯅꯥꯁꯨ ꯆꯠꯄꯗꯣ ꯂꯦꯞꯂꯝꯃꯤ꯫ ꯅꯪ ꯍꯜꯂꯗꯣꯏꯔꯣ? ꯍꯜꯂꯅꯤꯌꯦ꯫ ꯑꯗꯣ ꯑꯩ ꯅꯪꯒꯤ ꯅꯝꯕꯔ ꯂꯧꯕ ꯌꯥꯒꯗ꯭ꯔꯥ? ꯄꯥꯎ ꯁꯨꯝ ꯐꯥꯎꯅꯁꯦ ꯑꯊꯨ ꯑꯀꯥꯏ ꯂꯩꯔꯛꯄ ꯃꯇꯥꯡꯗ꯫ ꯃꯩꯇꯩ ꯃꯆꯥ ꯇꯤꯟꯅꯕꯁꯦ ꯐꯩꯗꯅ ꯑꯩꯒꯤꯁꯨ ꯍꯦꯜꯞ ꯂꯩꯔꯛꯄ ꯃꯇꯥꯡꯗ ꯄꯥꯎ ꯐꯥꯎꯔꯛꯀꯦ꯫ ꯑꯍꯦꯟꯕꯒꯤ ꯃꯑꯣꯡ ꯃꯇꯧꯗ ꯀꯥ ꯍꯦꯟꯅ ꯐꯠꯇꯕ ꯃꯤꯗꯤ ꯃꯥꯟꯗꯦ꯫ ꯅꯣꯡ ꯅꯤꯅꯤ ꯂꯣꯏꯅꯔꯛꯄꯁꯤꯗ ꯏꯆꯝ ꯆꯝꯅ ꯑꯗꯨꯃꯛ ꯂꯩ꯫ ꯐꯥꯒꯤ ꯇꯧꯒꯟꯕ, ꯋꯥ ꯉꯥꯡꯕꯗ ꯀꯣꯏꯗꯕ ꯑꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤꯗ ꯂꯩꯅꯥꯁꯨ ꯆꯤꯡꯅꯔꯝꯗꯦ꯫ ꯅꯝꯕꯔꯗꯣ ꯑꯗꯨꯝ ꯍꯔꯥꯎ ꯍꯔꯥꯎ ꯄꯤꯔꯝꯃꯤ꯫ ꯃꯩꯇꯩ ꯃꯆꯥ ꯑꯣꯏꯕꯗꯨꯒ ꯀꯩꯁꯨ ꯈꯟꯗ ꯑꯍꯦꯟꯕꯁꯨ ꯅꯝꯕꯔꯗꯨ ꯂꯧꯔꯒ ꯁꯦꯞ ꯇꯧꯁꯤꯜꯂꯤ꯫ ꯍꯦꯛ ꯇꯧꯕꯒ ꯀꯅꯥꯒꯨꯝꯕ ꯑꯝꯗ ꯅꯝꯕꯔꯗꯨ ꯊꯥꯈ꯭ꯔꯦ꯫ ꯂꯩꯅꯥꯗꯤ ꯏꯍꯧꯕ ꯅꯠꯇꯦ ꯑꯍꯦꯟꯕꯅ ꯂꯣꯟꯅ ꯇꯧꯔꯤꯕꯗꯣ꯫ ꯊꯦꯡꯛ ꯌꯨ, ꯑꯗꯣ ꯑꯩꯒꯤꯁꯨ ꯍꯜꯂꯗꯣꯏꯅꯤ, ꯆꯠꯃꯤꯟꯅꯔꯁꯤꯗꯅ꯫ ꯌꯥꯏꯗꯅ? ꯑꯩꯗꯤ ꯏꯃꯥꯟꯅꯕꯤꯝꯒ ꯂꯥꯛꯀꯅꯤ, ꯃꯥ ꯉꯥꯏꯍꯥꯛ ꯉꯥꯏꯈꯤꯅꯤ ꯃꯄꯥꯟꯗ, ꯅꯪ ꯍꯜꯂꯝꯃꯣ꯫ ꯑꯣ ꯐꯔꯦ, ꯑꯗꯨꯗꯤ ꯆꯠꯂꯝꯃꯒꯦꯀꯣ꯫ ꯑꯍꯦꯟꯕ ꯍꯥꯟꯅ ꯊꯣꯛꯈ꯭ꯔꯦ꯫ ꯂꯩꯅꯥꯁꯨ ꯃꯃꯥꯟꯅꯕꯤ ꯉꯥꯏꯕ ꯑꯣꯏꯅ ꯑꯅꯛꯄꯗ ꯂꯩꯕ ꯀꯦꯐꯦ ꯑꯃꯗ ꯆꯪꯂꯒ ꯐꯝꯃꯤ ꯀꯣꯐꯤ ꯊꯛꯇꯨꯅ꯫ ꯇꯦꯕꯜ ꯃꯊꯛꯇ ꯊꯝꯂꯤꯕ ꯐꯣꯟꯗꯣ ꯏꯀꯨꯏ ꯀꯨꯏꯗꯅ ꯔꯤꯡ ꯈꯤꯡꯂꯛꯏ꯫ ꯃꯕꯨꯡ ꯑꯍꯜꯒꯤꯅꯤ꯫ ꯂꯩꯅꯥ ꯍꯔꯥꯎꯅ ꯀꯣꯜ ꯄꯥꯏꯈꯠꯂꯤ꯫ ꯇꯥꯃꯣꯆꯥ꯫ ꯍꯥꯎꯅꯦ, ꯅꯪꯕꯨ ꯊꯕꯛ ꯆꯠꯄ꯭ꯔꯣ? ꯆꯠꯂꯦ, ꯍꯜꯂꯛꯑꯦ, ꯋꯥꯔꯦꯅ ꯀꯣꯐꯤ ꯊꯛꯏꯌꯦ꯫ ꯃꯅꯤꯄꯨꯔꯗꯗꯤ ꯊꯣꯛꯂꯛꯑꯔꯣꯏ ꯍꯥꯏꯔꯤꯕ꯭ꯔꯣ ꯅꯪꯕꯣ? ꯀꯨꯏꯔꯦꯅꯦ ꯏꯆꯟꯒꯤ ꯅꯨꯡꯁꯤꯕ ꯃꯁꯛꯇꯨ ꯎꯗꯕ꯫ ꯅꯕꯨꯡꯒꯁꯦ ꯑꯝꯇ ꯅꯤꯡꯁꯤꯡꯗ꯭ꯔꯕ꯭ꯔꯣ ꯅꯪꯕꯣ? ꯑꯁ ꯇꯥꯃꯣꯆꯥ, ꯑꯩꯕꯨ ꯁꯤꯗ ꯁꯨꯝ ꯂꯩꯗꯧꯁꯨ ꯅꯠꯇꯅ ꯆꯍꯤ ꯑꯃꯇꯪꯒ ꯊꯕꯛꯁꯦ ꯇꯧꯈꯤꯒꯦ ꯇꯧꯅꯤ꯫ ꯂꯥꯛꯑꯣꯅꯦ ꯁꯤꯗ, ꯃꯅꯤꯄꯨꯔꯗꯁꯨ ꯊꯕꯛ ꯌꯥꯝ ꯊꯤꯕ ꯌꯥꯏ꯫ ꯅꯊꯟꯇꯗ ꯂꯩꯕꯗꯣ ꯇꯥꯃꯣꯆꯥ ꯋꯥꯈꯜꯁꯦ ꯋꯥꯏꯅꯦ ꯅꯪꯒꯤ ꯈꯟꯕꯗ꯫ ꯍꯣꯏꯕꯥ, ꯊꯣꯛꯂꯛꯑꯒꯦ ꯀꯨꯏꯔꯔꯣꯏꯌꯦ꯫ ꯔꯤꯖꯥꯏꯅꯦꯁꯟ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯑꯃ ꯏꯔꯒ ꯑꯗꯨꯝ ꯊꯣꯛꯂꯛꯑꯒꯦ ꯍꯥꯏꯕꯗ ꯌꯥꯔꯛꯀꯅꯤꯕ꯫ ꯅꯤꯡꯊꯦꯝ ꯇꯞꯅ ꯍꯥꯏꯔꯛꯏ꯫ ꯕꯦꯝꯃ, ꯌꯨꯝꯗ ꯂꯥꯛꯅꯕ ꯇꯧꯔꯣ꯫ ꯇꯥꯃꯣꯆꯥ ꯋꯥ ꯂꯣꯠꯄꯁꯨ ꯉꯝꯗꯦ ꯅꯪꯉꯣꯟꯗ꯫ ꯉꯜꯂꯤꯉꯩ ꯌꯨꯝꯗ ꯂꯥꯛꯅꯕ ꯑꯄꯥꯝ ꯄꯥꯝꯗ ꯇꯥꯅꯁꯤ꯫ ꯆꯤꯡꯅꯔꯞ ꯇꯧꯅ ꯂꯩꯅꯥꯅ ꯇꯥꯃꯣꯆꯥ ꯀꯩ ꯃꯇꯥꯡꯒꯤꯅꯣ? ꯁꯤꯕ꯭ꯔꯥꯖꯀꯤ ꯃꯄꯥꯅ ꯅꯪꯕꯨ ꯃꯃꯧ ꯑꯣꯏꯖꯒꯦ ꯍꯥꯏꯅ ꯃꯥꯡꯒꯣꯜ ꯀꯥꯔꯛꯂꯝꯃꯤ ꯂꯩꯀꯥꯏ ꯈꯪꯅ꯫ ꯑꯗꯨꯝꯅ ꯂꯥꯛꯂꯒ ꯌꯥꯅꯤꯡꯗꯦ ꯍꯥꯏꯕꯁꯨ ꯌꯥꯕ ꯅꯠꯇꯦ꯫ ꯅꯪ ꯑꯃ ꯌꯨꯝꯗ ꯂꯩꯕꯁꯨ ꯅꯠꯇꯦ, ꯅꯪꯁꯨ ꯈꯪꯂꯤꯗꯨꯅꯤ꯫ ꯄꯥꯕꯨꯡꯒꯤ ꯊꯥꯏꯅꯗꯒꯤ ꯋꯥꯐꯝꯗꯣ ꯌꯥꯗꯨꯅ ꯂꯥꯛꯈ꯭ꯔꯦ ꯍꯥꯏꯕ꯫ ꯋꯥꯐꯝꯗꯨꯒꯤ ꯋꯥꯊꯣꯛꯁꯨ ꯀꯌꯥ ꯑꯃ ꯊꯣꯛꯈ꯭ꯔꯦ꯫ ꯂꯣꯏꯕ ꯅꯥꯏꯗꯦ, ꯅꯪ ꯌꯨꯝꯗ ꯂꯥꯛꯅꯕ ꯇꯧ꯫ ꯂꯩꯅꯥ ꯋꯥꯗꯨ ꯇꯥꯕꯗ ꯃꯁꯥ ꯅꯤꯛꯏ, ꯋꯥ ꯃꯈꯥ ꯇꯥꯕꯗꯤ ꯉꯝꯗꯦ꯫ ꯅꯤꯡꯊꯦꯝ ꯑꯃꯨꯛꯁꯨ ꯍꯥꯏꯔꯛꯏ꯫ ꯇꯥꯃꯣꯆꯧꯒꯤ ꯊꯧꯅꯥ ꯂꯩꯇꯦ ꯃꯇꯥꯡꯁꯤꯗ꯫ ꯅꯪꯒꯤ ꯑꯄꯥꯝꯕꯗꯤ ꯇꯥꯃꯣꯆꯧꯅ ꯈꯪꯗꯕ ꯅꯠꯇꯦ, ꯈꯪꯉꯤ꯫ ꯑꯗꯨꯕꯨ ꯎꯄꯥꯏ ꯂꯩꯇꯦ, ꯅꯪꯒꯤ ꯑꯄꯥꯝꯕꯗꯨꯗꯤ ꯇꯥꯃꯣꯆꯧꯅ ꯌꯥꯒꯅꯤ ꯍꯥꯏꯅ ꯑꯗꯨꯃꯛ ꯂꯥꯛꯈꯤꯕꯅꯤ꯫ ꯇꯥꯃꯣꯆꯧ, ꯑꯩ ꯋꯥꯐꯝꯗꯨ ꯌꯥꯕ ꯉꯝꯃꯣꯏ꯫ ꯑꯩꯒꯤ ꯃꯪꯂꯥꯟꯃꯛ ꯐꯥꯎꯅꯗ꯭ꯔꯤ ꯐꯥꯎꯗꯤ ꯅꯤꯡꯖꯕ ꯑꯃꯠꯇ ꯊꯨꯡꯗ꯭ꯔꯤ꯫ ꯑꯩ ꯌꯥꯕ ꯉꯝꯃꯣꯏ꯫ ꯇꯥꯔꯛꯀꯦ ꯇꯧꯔꯤꯕ ꯃꯄꯤꯗꯨ ꯐꯠ ꯇꯩꯊꯣꯛꯈꯤ꯫ ꯀꯣꯜꯗꯨ ꯀꯛꯂꯒ ꯀꯦꯐꯦꯗꯨꯗꯒꯤ ꯇꯍꯥ ꯊꯣꯛꯈ꯭ꯔꯦ꯫ ꯅꯤꯡꯊꯦꯝ ꯋꯥꯍꯩ ꯑꯃꯐꯥꯎ ꯍꯥꯏꯕ ꯅꯪꯍꯧꯗ꯭ꯔꯦ꯫ ꯀꯣꯜ ꯀꯛꯈꯤꯕꯅ ꯍꯥꯟꯈ꯭ꯔꯦ꯫ ꯃꯥꯁꯨ ꯃꯊꯥ ꯁꯥꯔꯤ ꯁꯣꯝꯗ꯫ ꯈꯨꯡꯒꯪꯒꯤ ꯄꯨꯟꯁꯤ, ꯏꯪꯅ ꯆꯤꯛꯅ ꯂꯩꯖꯕ ꯄꯨꯟꯁꯤ꯫ ꯊꯥꯏꯅꯒꯤ ꯌꯨꯝꯖꯥꯎꯗꯣ ꯉꯁꯤꯁꯨ ꯃꯥꯡꯗ꯭ꯔꯤ, ꯑꯗꯨꯕꯨ ꯍꯥꯟꯅꯗꯒꯤ ꯌꯥꯝꯅ ꯍꯣꯡꯂꯦ꯫ ꯀꯥ ꯍꯦꯟꯅ ꯃꯁꯥ ꯅꯥꯟꯅꯗꯤ ꯁꯦꯝꯖꯤꯜꯂꯦ,
taru taru mayumzao ama oiri ahongbanadi pik thanle ibohal yumdadagi khara chatlaga yen mayam lairibada machinjak thakpiri mathawni maduna magi numit khudingi kokta karigumba thabak amattagi matha sade yen marum kokpi mayamda senabana mathawni yerum singduna pek pek saduna dukanamda thadoklaga sel tali nongmada yenbi marum kokpi mayamduna yerum kungi mathakta koi sel tanbagi lambidi ilai lairi haiba yai hanagi khongang-dusu oidre yamna hongle Rishigi mamaga manigasu nungaina leire hozikti awaba kokli imungse Riksansu pakhang macha phari haiba yai mayumda leigi haini ningai tawri hozikna thainina mayai memanakta leigi hostel da leigi haibaduga tayonnari nungthilduda Haris hobe hobe laklaga isaw langnari Rishigi yumda Ima nene ma tawrishi kaino ba Mamaga manigito ngakpana hangli Kaidori Haris hek lakpaga nangna sawri sibo Nene hoida kaishu hairamdraba Sanahanbina Kaidoragi toni ngasa ayukta thokibadai hanjilaktre thabak yami hairamine yamni thabak to Manipurdagi paigre Biharni nupi lauruni wathiro kaino Ima man hairamiduba Sakiga Sanatomiga do khangingingni Sakina Hey, Haris, nangi karandu ngangano, karino asingbado hayo. Haris makokto kro hotli. Ima, nene, karan nati, aina haise. Hauzu aina call to bada Bihar da le hari. Nahan kaidano ma chutney na ticket ka kibani. Bihar chat pairaba ma ticket ka ido. Bihar da nupim ga lei haying tholakani. Si waibu thazaroidiro. Sanahan bina. Kadai, nangi phone to amuk taw. Ima ga wari amta sage. Haris magi phone to lauthoklaga Rishi da call towi. Another call waiting hairakle amuka sukaklaga hanjin tawi upai leite waiting atum leikre pai di ma waiting le phagi tawri oiramni da leiramni magi thapu maphamda chatlu so yenglu so dana laihodi ne ai fawo thabak me am thado omaga mana duma hairakpada thasadadana thiurabani laihodi aduini yumsida laise thazabadi ngamde Rishina hairakli bawado Adubu mayumda wa amta hairamdana mapalda hekta chatkibadudidi pakhatnari Kari lamda chatlibano kaidobano haibadudi kanamata hairambanate Rishiga pau phaunabasu ngamdre Mana ningkibaduni tawkribado anam kanbasina magi mapokki pithoraklabani Somda laina mabunga hairakliba waduda wakhali paksili Wakalamda leirambadai kaigumba maningsinglakuna magi upuda hangi Cheksina thamsaba namit khudingi yenglaga mamon minok nikup amata oirasu tamjariba box lakthoraklaga phamungda muglai Thaina Rishina chinbikiba takhelei box da yauribado Kangsinduna mangkidana mahaina phazana glass allaga semlaga thambani Nushina nanbi munni yenglaga tapna sholi machinda Dada, nang ay paningsing libra. Ay di nga siso, dadabo nga iri. Pasari, kasiso. Hausikso, mikupsidaso. Dada, nang lakan ni hay ba itazay. Ay na nang bunungsibase, may nga matatadri. Nang lao, dada, nang lao ba? Kuiri, nang nalolise, ay ginagtulao ba? Ningsinglubada kapkanu haiba yande yasu yararoidabani chaksu sakide kapna tumthakre irum ngahak tumlurabani mon manakta leiba phone da ring lai lakliba call do kanagino yingi save tawde unknown number ni matam do pung ama hele adok thenglakanda masak maming su khangdaba ma call tawraklaga hekta paining ba phaude Pai sira pairoi sira khalingi call do takre amuksu hanjilna call tori handakti leina paikhatli mana kongda thammi wadi amatta ngangde bem